일단 준비를 요즘 군부도 좀 하비는 비슷하니. 시기 마땅한 시기가서 대표도 되지만 하비는 Manipur amadi Myanmar gi ngamkhai saruk yathokuna lam saruk khara pithok pisan tawgadawri hainariba wafam gi matangda Paumi Singhna Home Minister Govindas konthauzamda wahang hangbada Home Minister Machin Menduna khangkhre NRC amadi census gi matangda Home Department senduna chingmerongda leiba Hotel Classic Grand da pangthokliba consultative meeting kam seminar hodokpada saruk yaruraga tholakpada Paumi Singhna lam pithok pisan tawbagi matangda wahang hangkhibani wahang aduda Home Minister na makhut anima Machin Menduna Koilei Leiduna Kangki, Paumi Singhna Paukum Piram Naba Taksin Bada Home Minister Govindas na Nokfe Tauduna, Matam Lakisano ay appropriate reply pizage haina Fongdok Lamki. 일단 준비를 못함. 요즘 군부도 좀 하비는 비슷하니. 시기 마땅한 시기가서 대표도 되지만 하비는 너무 할 필요는 없고 왜 아무게 되겠어. He's not appropriate and reply.